Thoudok ama Thokli-Ngeida Atoppa Thoudok ama Thok-Handuna Hannagi Thoudok adu Namsinnaba Hotnaganu haina Kokomigi spokesperson Santana Hakpamna Fongdokre. Thasi ki taget ki nongalamdai ayuk pung mari makhairum tarakpu matam na Myanmar da based over kuki terrorist PDF amadi KNV na Kamjong district ki jet choro Wangli Bajar amadi Namli Khunda landara ki pa Thoudok Kokomigi Thomi Singh na ngarang chaktuni yengsin kre yengsin khongcha da duda Kokomigi spokesperson Santana Hakpam na haiki bada security matik chana leita bagi khudong chaba lauraga yum thang na ba lebak Myanmar ki terrorist sing iram da masida changlaktuna chatharamba Thoudok asi external aggression haibani Manipur ki home minister amadi MLA kharana mafam masida laklaga yengshin ki baduda cheng hawai amadi relief material khara piraga yabra yengsin khongchada duga mari lenana jet choro ge headman ki in charge na phongdora kibada jet choro khuna sigi manak nakpada khong na minute 10 rom chatlaga Assam Rifles ki kem amalei Thoudok thokiba matamatu da laktraga Thoudok thokpa luaraba matung laktuna khunja singh bu rescue tawre hairiba karigino lau sugadaba matam da irang asi thoklabanina khunja singh lau uba chatpa ngamdana leire phiba masida leingak na matik chaba security mafam masida thambiduna khunja singh ngak senbiu haike Kokomina sima famsida lakpai maram se only relief material support over khakta nateba khunja singh na haibaga BJP gi honorable MLA amaga home minister ga wangang da contradict tor pase khoida kitang verify tawning bagi pot ma leijaba hai tare ko sidagi just 5 to 10 minutes ta khongna la su yoba yaba Assam Rifle kemam leri sigi kem je kari tor leoge haibaji sarkar na khumam thok tabra sine koina haijening se ko lami ba mi do amani la amaga nungdang hing da tharam nateba ko minno wi video mayam leire khunja singh gi explanation mayam lei haiba explanation mayam sigi marakta Manipur government amadi Manipur gi home department na hojik phauda hafta amena lanthora basi phauda handak thokiba topa Thoudok sing trong lawbi oigera ama oigera even ngarangan tupul gi thokpa Thoudok everything je namjal laga chanai funai na laga thambadona sijo dum chanai na laga loisan gi haibagi government gi mong man base who were the culprits mi kya lamino kanano kadom de changak pano what are their whereabouts what are their ID moise kana no ga ise kaim verify to bida praja da laga cheng bura amaga alu bura amaga piram amaga alternative arrangement tawgani na haibasi akhoi Manipur miyam na penbam tok prasine Manipur government da khoina haijening ise Manipur gi any jaga da aggression lakpase internal oigera external oigera narco terrorism gi oigera natraga akhoi gi furup masen khana na oigera si Manipur government na lephan bangam bagi thona do leibagi dakar si yam chauna lei numitu ekhoi se loinamak nungaina tumra leirambane asigumba Thoudok se thokni haina su khanlamde ekhoi de adubu moi terrorist se 60 70 se lagraga ekhoi bo fire tawbugi ekhoi de ijam jamba citizen oibagi upai leidana ekhoi se a ching da loinamak chen kharkrabne adubu ekhoi na yamna discourage tawba yamna disappoint tawba si de ekhoi gi security ne haina leiriba Assam Rifle si da gi walking distance ne adubu moi se ekhoi bo rescue plan tawningai krishu leiramde moi intervene to bi de ekhoi bo si kumba borderline da frontier da leiraka asima risky tawraga leiba mafam si da moi protection adu krishu pi bangamdrade adu moi bu pamdre punna leiminna ningdre home minister lakpa kan su memorandum su pigre ekhoi bu state force thambi ningai haina ekhoi na kan haikre yumdi loimak mai chakre aduga security kari pibra pidriye hanjin hairasu ekhoi mateng krisu laktraga leiribside sidi yam discourage tawe